ꯑꯣꯏꯖꯒꯦ ꯅꯨꯡꯁꯤꯕꯗꯣ ꯑꯩꯇꯒꯤ ꯑꯣꯏꯈꯤꯅꯣ ꯀꯅꯥ ꯑꯃꯒꯤ ꯄꯤꯈꯤꯅꯣ ꯊꯃꯣꯏꯗꯁꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯗ ꯅꯪꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯁꯨ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯅꯪꯒꯤ ꯄꯤꯔꯥꯡꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠ ꯀꯛꯅ ꯇꯩꯊꯣꯛꯆꯒꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯩꯊꯣꯡꯗꯨꯁꯨ ꯑꯩꯅ ꯈꯛ ꯌꯦꯡꯖꯒꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯅ ꯅꯪꯕꯨ ꯌꯦꯡꯒꯦ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯒꯦ ꯑꯗꯨ ꯈꯝꯕꯜ ꯆꯥꯎꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯀꯠꯊꯣꯛꯄ ꯍꯩꯕꯤ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯈꯛ ꯑꯣꯏꯅꯤꯡꯕꯒꯤ ꯀꯅꯥ ꯑꯃꯅ ꯌꯦꯡꯂꯛꯄ ꯐꯥꯎꯕ ꯑꯗꯨꯒ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯀꯞꯆꯕ ꯃꯥꯗꯣ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯤꯁꯨ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕꯒꯤ ꯉꯥꯟꯅ ꯉꯁꯤꯗꯤ ꯑꯃꯗꯒꯤ ꯑꯃꯗ ꯂꯥꯝꯁꯤꯟꯗꯨꯅ ꯃꯊꯪ ꯅꯤꯡꯁꯤꯡꯕꯁꯨ ꯍꯧꯔꯛꯂꯤ ꯗꯗꯥ ꯌꯨ ꯊꯛꯂꯛꯑꯣ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ ꯉꯥꯟꯕ ꯉꯛꯅ ꯀꯩꯅꯣꯅꯦ ꯌꯨ ꯊꯛꯂꯒ ꯍꯜꯂꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯁꯤꯕꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯨ ꯊꯛꯄꯗꯣ ꯐꯖꯗꯧ ꯃꯥꯜꯂꯦ ꯌꯨ ꯑꯝꯇ ꯊꯛꯂꯒ ꯍꯜꯂꯛꯑꯣꯕ ꯅꯪꯕꯣ ꯌꯨꯒ ꯉꯥꯎꯔꯒ ꯐꯦꯔꯦ ꯍꯥꯏꯔꯒ ꯃꯔꯣꯜꯒ ꯐꯥꯏꯔꯒ ꯕꯦꯝ ꯀꯥꯏꯅ ꯀꯧꯕꯗꯣ ꯅꯨꯡꯁꯤꯗꯧ ꯃꯥꯜꯂꯦꯕ ꯅꯨꯄꯥ ꯊꯣꯛꯄꯁꯨ ꯌꯥꯝ ꯃꯥꯜꯂꯦꯕ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤꯀꯣ ꯅꯪꯁꯦ ꯕꯦꯝ ꯕꯦꯔꯥ ꯅꯠꯇꯦ ꯌꯨ ꯊꯛꯂꯒ ꯍꯜꯂꯛꯑꯣ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤ ꯁꯥꯎꯅ ꯉꯥꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯊꯥꯗꯨꯅ ꯊꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯊꯛꯂꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯌꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨꯕ ꯑꯩꯅ ꯌꯨ ꯊꯛꯂꯗꯤ ꯅꯨꯡꯁꯤꯕ ꯂꯥꯏꯈ꯭ꯔꯣ ꯀꯥꯎꯗꯅ ꯇꯥꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯇꯥꯟꯕꯤꯔꯣꯏ ꯕꯦꯝ ꯀꯔꯟ ꯇꯧꯅꯨꯁꯦ ꯆꯥꯛ ꯆꯥꯔꯒꯦꯕ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯄꯤꯖꯔꯣꯏ ꯌꯨ ꯊꯛꯇ꯭ꯔꯤꯈꯩ ꯆꯥꯛ ꯄꯤꯖꯔꯣꯏ ꯅꯪ ꯍꯣꯃꯣꯔꯣ ꯅꯣꯡꯃꯇ ꯌꯨ ꯊꯛꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯁꯤꯕꯨ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯍꯣꯏꯁꯦ ꯊꯛꯂꯒꯦ ꯃꯌꯥꯝ ꯊꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯡꯃꯈꯛ ꯌꯦꯡꯅꯤꯡꯗꯧꯕꯅꯤ ꯍꯣꯏꯕ ꯍꯌꯦꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯛꯂꯛꯂꯒꯦꯕ ꯉꯁꯤꯒꯤꯗꯤ ꯂꯥꯜꯂꯦꯕ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯅꯨꯡꯁꯤ ꯃꯅꯤꯡꯗ ꯊꯝꯂꯤꯕ ꯆꯥꯛꯇꯣ ꯄꯨꯊꯣꯛꯇꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥꯡꯗ ꯊꯝꯂꯦ ꯏꯟꯖꯥꯡꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯄꯤꯔꯛꯏ ꯉꯥꯟꯕ ꯃꯃꯣꯟ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤꯕꯗꯣ ꯎꯕꯗ ꯌꯥꯝ ꯂꯥꯝꯃꯕꯣ ꯉꯥꯟꯕ ꯆꯥꯛ ꯆꯥꯅ ꯃꯤꯅ ꯂꯥꯝꯃꯦ ꯍꯥꯏꯗꯣ ꯐꯥꯒꯤ ꯃꯥꯜꯂꯤꯔꯕ ꯊꯣꯏꯗꯣ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯕꯁꯨ ꯉꯝꯖꯗꯦ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯄꯨꯡ ꯊꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯤꯔꯁꯨ ꯀꯤꯅ ꯀꯧꯔꯛꯂꯤ ꯉꯥꯟꯕ ꯉꯥꯟꯕ ꯇꯥꯗꯦ ꯊꯣꯏ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯉꯥꯟꯕ ꯍꯟꯗꯛꯇꯤ ꯇꯥꯔꯛꯂ ꯃꯥꯜꯂꯦ ꯉꯥꯟꯕ ꯊꯣꯏꯗ ꯌꯦꯡꯂꯛꯏ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯅꯤꯅ ꯀꯧꯕꯅꯤ ꯇꯥꯗꯕꯗꯨꯗ ꯆꯥꯛ ꯂꯣꯏꯔꯕꯣ ꯉꯥꯟꯕ ꯈꯨꯝꯂꯨꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯊꯣꯏꯗꯣ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯩꯕꯒ ꯌꯥꯝ ꯁꯥꯗꯅ ꯃꯥ ꯃꯁꯥꯅ ꯃꯥꯁꯦ ꯍꯦꯔꯣꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯐꯨꯔꯤꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯊꯣꯏꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯎꯁꯤꯠꯇꯕꯗꯨꯗꯤ ꯍꯟꯗꯦ ꯄꯔ ꯀꯨꯝꯊꯔꯛꯇꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯆꯥꯛ ꯁꯦꯝꯂꯦ ꯑꯗꯨꯒ ꯆꯥꯛꯎꯝꯅ ꯎꯞꯇꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯊꯕꯥꯒꯤ ꯀꯥꯗ ꯀꯥꯈꯠꯇꯨꯅ ꯆꯥꯛꯇꯣ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯗꯨꯅ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯁꯅꯥꯇꯣꯝꯕ ꯃꯐꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯃꯃꯧ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯧꯒꯠꯂꯣ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯍꯧꯔꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯛ ꯄꯤꯖꯔꯛꯏ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯔꯤꯆꯥꯔꯗꯇꯣ ꯃꯁꯥ ꯐꯒꯠꯂꯦ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯖꯦꯕꯂꯤꯟ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯕꯤꯔꯤꯌꯟꯅ ꯇꯞ ꯇꯥꯀꯩ ꯐꯣꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯨꯝꯗꯦ ꯃꯤꯅ ꯐꯨꯕꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯒ ꯅꯪꯁꯦ ꯍꯦꯔꯣꯏꯟꯅ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯔꯕ ꯔꯤꯆꯥꯔꯗ ꯖꯦꯕꯂꯤꯟꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯒ ꯅꯦꯛꯂꯒ ꯑꯩ ꯏꯁꯥꯁꯦ ꯐꯨꯍꯟꯈꯤ ꯇꯥꯔꯤꯅꯦ ꯅꯪꯅ ꯅꯦꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯅ ꯅꯨꯡꯁꯤꯔꯛꯅꯕꯒꯤꯗꯃꯛ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯁꯥ ꯉꯥ ꯃꯊꯣꯡ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯄꯤꯊꯣꯛꯇꯣꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯤꯡꯂꯤꯕꯅꯤ ꯃꯤꯗꯣ ꯌꯥꯝꯃꯟꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯅꯤ
ꯑꯗꯨꯗꯤ ꯁꯣꯛꯂꯒ ꯂꯩꯕ ꯇꯥꯕ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯇꯥꯏꯅꯕꯤꯔꯣꯅꯦ ꯅꯇꯨꯅꯤꯅ ꯏꯇꯨ ꯑꯣꯏꯗꯕꯩ ꯇꯥꯏꯅꯒꯦ ꯍꯥꯏꯕꯅꯦ ꯏꯇꯨꯗꯕꯨꯗꯤ ꯀꯩꯗꯧ ꯇꯥꯏꯅꯗꯣꯏꯕ ꯑꯩꯅ ꯁꯪꯒꯠꯂꯒ ꯋꯥ ꯉꯥꯡꯅꯤ ꯃꯥꯗꯤ ꯀꯞꯀꯟꯕꯅꯤꯅ ꯀꯞꯈꯤꯅꯤ ꯃꯥꯅ ꯀꯞꯄꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯃꯣꯏ ꯀꯩ ꯀꯥꯟꯅꯩ ꯏꯁꯥꯅ ꯏꯁꯥ ꯋꯥꯍꯟꯕ ꯀꯧꯁꯦ ꯖꯦꯕ꯭ꯂꯤꯟ ꯅꯣꯛꯇꯨꯅ ꯇꯨꯀꯠꯆꯩꯌꯦ ꯋꯥꯍꯩꯗꯣ ꯔꯤꯆꯥꯔꯗ ꯅꯣꯛꯇꯨꯅ ꯃꯀꯣꯛ ꯑꯀꯥꯏꯕꯗꯨꯒ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯃꯔꯨꯞꯇꯨꯕꯨ ꯈꯪꯀꯥꯎ ꯀꯥꯎꯈꯤ ꯖꯦꯕ꯭ꯂꯤꯟ ꯄꯨꯇ꯭ꯔꯨꯞ ꯇꯨꯁꯤꯜꯂꯤ ꯁꯨꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯔꯤꯆꯥꯔꯗ ꯅꯪ ꯃꯤꯅ ꯐꯨꯔꯝꯂꯒ ꯍꯨꯟꯗꯣꯛꯑꯝꯕꯒꯤ ꯈꯔ ꯐꯔꯛꯄꯁꯤꯗ ꯑꯎ ꯈꯠꯅꯅꯤꯡꯕ ꯑꯗꯨꯏꯅꯦ ꯁꯥꯎꯅꯨ ꯏꯇꯥꯎ ꯖꯦꯕ꯭ꯂꯤꯟ ꯃꯈ꯭ꯋꯥꯡ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯁꯨꯛꯇꯨꯅ ꯉꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯅꯦ ꯕꯦꯂꯦꯅ ꯐꯨꯕꯗ ꯁꯤꯍꯧꯗꯕ ꯃꯤ ꯑꯔꯦꯛ ꯀꯧꯔꯒ ꯍꯠꯅꯤꯀꯣ ꯍꯠꯅꯁꯤꯔꯣ ꯏꯕꯥꯅꯤ ꯊꯣꯡꯖꯤꯟꯗꯒꯤ ꯔꯤꯆꯥꯔꯗꯀꯤ ꯃꯃꯥꯗꯣ ꯆꯥꯛꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯖꯦꯕ꯭ꯂꯤꯟ ꯇꯣꯟꯗꯣꯟ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯅꯤꯃꯛꯇꯣ ꯑꯍꯣꯏ ꯏꯃꯥ ꯃꯃꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯂꯤ ꯊꯣꯏꯗꯣ ꯃꯥꯒꯤ ꯂꯝꯆꯠ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤ ꯃꯁꯤꯅꯤ ꯊꯕꯥꯕ ꯍꯥꯠꯇꯨꯅ ꯉꯥꯟꯕꯅ ꯑꯉꯥꯎꯕ ꯑꯣꯜꯍꯟꯕ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤꯁꯨ ꯆꯤꯟꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗꯅꯤ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕꯁꯤ ꯑꯗꯨꯒ ꯉꯥꯟꯕꯒꯤ ꯃꯃꯥꯅꯤ ꯃꯥꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯃꯤꯠꯅ ꯌꯦꯡꯂꯤꯕ ꯑꯗꯨꯁꯨ ꯉꯥꯟꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯂꯥꯛꯇꯅ ꯃꯥꯅ ꯍꯥꯠꯄꯅꯤ ꯈꯪꯂꯛꯂꯕꯗꯤ ꯃꯥꯕꯨ ꯍꯤꯡꯅ ꯊꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯃꯥ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯋꯥꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯜꯂꯤꯕꯅꯤ ꯑꯃꯁꯨ ꯑꯍꯣꯡꯕ ꯂꯩꯇ ꯊꯥ ꯑꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯁꯅꯥꯇꯣꯝꯕ ꯋꯥꯀꯤꯡ ꯍꯟꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ ꯉꯥꯟꯕ ꯌꯣꯠ ꯁꯥꯟꯅꯔꯨꯕ ꯍꯜꯂꯛꯄꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯒ ꯕꯕꯥ ꯕꯦꯀꯔꯤꯗꯣ ꯀꯅꯥꯅ ꯌꯦꯡꯁꯤꯟꯒꯦ ꯕꯕꯥꯅ ꯌꯦꯡꯕꯤꯗꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯈꯕꯔꯗꯨ ꯄꯥꯅ ꯅꯪ ꯕꯕꯥ ꯖꯣꯏꯅ ꯌꯦꯡꯕꯅꯤ ꯍꯟꯗꯛꯇꯤ ꯉꯥꯟꯕ ꯃꯄꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯤ ꯁꯅꯥꯇꯣꯝꯕ ꯎꯠꯂꯤꯕ ꯑꯅꯣꯞꯇꯣ ꯍꯥꯏꯐꯦꯠ ꯆꯤꯡꯊꯗꯨꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯍꯥꯟꯅꯗꯒꯤ ꯕꯕꯥꯅ ꯌꯦꯡꯗꯕ꯭ꯔꯣ ꯀꯨꯏꯔꯦꯗ ꯅꯪ ꯕꯕꯥ ꯖꯣꯏꯅ ꯌꯦꯡꯈꯤꯕ ꯀꯩꯗꯧꯔꯒꯦꯅꯦ ꯈꯕꯔꯗꯣ ꯅꯤꯡꯊꯤꯅ ꯄꯥꯕꯤꯔꯣ ꯕꯕꯥ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯁꯅꯥꯇꯣꯝꯕ ꯆꯤꯡꯅꯅ ꯄꯥꯔꯛꯂꯦ ꯃꯥꯁꯨ ꯎꯔꯦ ꯂꯥꯏꯁ꯭ꯔꯝ ꯕꯦꯀꯔꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯦ ꯃꯇꯦꯛꯁꯤ ꯈꯛ ꯊꯦꯡꯅꯕꯗ ꯁꯅꯥꯇꯣꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯈꯥ ꯄꯔꯄꯔ ꯑꯃꯨꯛ ꯄꯥꯊꯩ ꯑꯆꯥꯄꯣꯠꯇꯨ ꯇꯦꯁ ꯇꯧꯔꯨꯕꯗ ꯄꯣꯏꯖꯟ ꯌꯥꯎꯔꯝꯂꯦ ꯍꯥꯏꯔꯤ ꯑꯄꯣꯛꯄꯗꯤ ꯅꯤꯡꯊꯤꯅ ꯆꯥꯍꯧꯗꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯇꯧꯕꯇꯕꯨ ꯃꯆꯥ ꯑꯍꯨꯝꯕ ꯑꯃꯗꯤ ꯃꯃꯥꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯄꯥꯎꯁꯦ ꯄꯦꯄꯔꯗ ꯈꯛ ꯅꯠꯇꯅ ꯁꯔꯥꯁꯜꯂꯦ ꯈꯪꯗꯕ ꯎꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯊꯕꯥꯗꯤ ꯃꯁꯥꯗ ꯁꯣꯟꯕꯅꯤꯅ ꯈꯪꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯅ ꯈꯪꯍꯟꯗ꯭ꯔꯦ ꯋꯥꯁꯤ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯨ ꯏꯍꯧ ꯁꯥꯒꯠꯂꯛꯂꯤ ꯑꯁꯣꯛꯄꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯤꯠꯐꯝ ꯐꯝꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯕ ꯄꯦꯁꯦꯟꯁꯤꯡꯁꯨ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯃꯆꯥꯕꯨ ꯂꯧꯊꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯒꯦꯠꯇ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯅ ꯊꯣꯏꯔꯦꯝꯕꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯑꯝꯇꯪ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯔꯦꯝꯕ ꯋꯥ ꯍꯥꯏꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯑꯣꯟꯊꯣꯛ ꯋꯥꯅ ꯈꯥꯡꯂꯤ ꯄꯥꯎꯁꯤ ꯄꯨꯔꯦꯜꯁꯨ ꯇꯥꯔꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯥꯒꯤ ꯂꯩꯍꯤꯗ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯕꯗ ꯁꯣꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯗꯨꯅ ꯑꯆꯧꯕ ꯒꯦꯠꯇꯣ ꯂꯣꯟꯁꯤꯜꯂꯤ ꯃꯄꯥꯟꯗꯗꯤ ꯃꯤꯅ ꯁꯧ ꯁꯥꯔꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯄꯦꯁꯦꯟꯁꯤꯡꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯝꯗꯣ ꯅꯨꯡ ꯂꯪꯁꯤꯟꯕ ꯍꯧꯔꯛꯂꯤ ꯑꯩꯈꯣꯏ ꯏꯆꯥꯗꯣ ꯂꯧꯊꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯏꯆꯥ ꯊꯝꯕ ꯉꯝꯃꯔꯣꯏ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯦ ꯉꯥꯟꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯤꯕꯁꯤ ꯃꯥ ꯂꯥꯟꯗꯦ ꯃꯥꯒꯤ ꯃꯤ ꯃꯔꯛꯇ ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕ ꯄꯥꯝꯕꯒꯤ ꯊꯤꯕꯁꯨ ꯍꯧꯈ꯭ꯔꯦ ꯂꯥꯏꯁ꯭ꯔꯝ ꯕꯦꯀꯔꯤꯗ ꯂꯥꯛꯂꯤ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯂꯛꯂꯤ ꯖꯣꯏꯗꯨ ꯃꯃꯣ ꯅꯣꯛꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯣꯛꯍꯟꯈ꯭ꯔꯦ ꯑꯁꯥꯎꯕꯅ ꯑꯐꯕ ꯐꯠꯇꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯅꯨꯄꯥꯗꯨ ꯖꯣꯏꯒꯤ ꯐꯨꯔꯤꯠꯇꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯍꯩ ꯉꯥꯟꯕ
Kayune? Kayune? Aduba khumde, chingduna sumpuragli. Mayamdo, makoy dilo inayang nahawi. Mafam siso, mina piktan na layrabani. Mapanda puthori. Mayam sungan bana kari tarak pakhana, mangonda tingag yung duna layni. Bakery sige, mapuni mana. Aduna, mayam na tawning bathabag tharum singdo. Mangonda tawpiro. Madu haiduna mayamangda kangin inki. Mayam da loina haladugi manakta sangsinkre. Aduga piyantaba praja singdo phuba chayba haurakle. Joy kanbinaba nganba bu kausay. Aduba miyam ki khonchal tuna mana nganba kaubududi takhidre. Mayam na life thabadagi nganban tawriba singdo thoi urami. Nganbana matha sabada manando sadabada. Noke khana thamoy pena noklamba nupido. Mayam da mapabu sinakibaduda. Thoi famlambado pukhagatuna. Hangal handa chatuna layrakle. Matang sida na hena mana thababu mabukta yeglakli. Khudak sida hatla sida haina fawba khalakli. Sung khalambadagi khangning ningsang lai. Mana duna layringai magi mapa joy phibam charam larai haina. Aduna nganbada call tawrakli. Adubo paiba kawba laytre. Sumdagi kaptharakle thoido. Kapna phone tawbasu lepte. Pairai khanabu pai jibra. Natraga langba mayamna butadabagi pai jibra. Joy po mayamda sinaramlaba matung mental hospital da lakle. Adubo, aduk saukraba to pungko koplamle. Mayam, amtang naibi ko ba? Mayam do ngan bada amok loini yang lakle. Aduga, apun ba khonjar dada. Ngan bala hase. Mayam, hatse. Mayam do mangonda amok onsinkri. Magi matung inarakpa police personnel singduna khamdokna bukhane. Khara mana ngaktuna mabu manungda thajilakle. Ma changbada purirasu yahore. Irang maraksidasу lahidi ma ubada hara haro sensilaktuna khangkon konsinkre. Purirasu konsilai. Kaihina daya asima pandali la tawbra. Lila di mande yam langi. Music su thinki isai weramni. Ado eze Arvin lakbro. Ai ngasai ki moi ini ngai basa. Moi ini di saglakti. Moi kauda jalo. Pure lahi bu thadoktuna. Sel paijadabagi afaba kaudi. Isai tawbasida dayaiso nang irang tawramgadra nupaga unaramgadra na tik tawba laklini. Is aibu yam akhatpidawna. Khatida. Ada nupana khasalamnadi aidi mangjaredana. Ai dayai isai yam kana sakli. Thoibi dayaga sakhrasira. Kaiya nang sokodra pakhali. Tanzada mapanda blank fire tawrakli. Tiya gas do tharakli. Somda khaksunate irangdi asomda na helibani. Tiya gas tharakpadagi kiduna lahi puralda amuka hena konduna kablakli. Daya nomai kap amale bom si hawa male. Kap dese keshudore. Kiya daya haiduna maklap do niglakli. Matawda puraldo hena mabu chena konduna keshudore se. Nangi mahul daya do ina pandoni. Ai thoibidi sopu yare. Nupi sana hena kirakpaduda pural lahiba mathadagi lauthoki hotnabani. Adubu ngamdre naptuna laikre. Thoibi se daya nang thadolaga chaloyba. Nangna kiroidaba mafamda chase tawbani. Chatkano paladi gamai tawne. Apangbi adumai kiba hongnabro. Mi mayamna yenglaga nakshilai se udro. Ikaidra haime. Ikaidi kaisu. Dayagi manakta leragabo nangna kiribasibu kaigino. Dayai ni hinglisa nangidamuktane. Ai leirikai nang sohaloi. Dayai Purel lahiba tapna singthorakle. Aduga mamaiduda munna yenglakle. Nangna sumaina kiramgani khanbada ai yamda leiba yadabai chilaklini. Lahi maklap niktuna leplibada ubada tapna makutu samduna chingduna khara lapthorakle. Kigino hairaga kaigina sum kiribasibo. Lahi kina marol subu shudawai. Bomna palaga ai siradi aduna traga nangmaina aigi thabakta paladi kamai tawne. Ai sikraga nang nupi atopaga nungaina lege hairo. Purel ira thangduna wasaklakli. Lahi makokta makhudi to thamduna. Kaigumba thawdo amadagi nangna malem sidagi chatkraba. Nangna roiba mit ushin kiba mafamdo
ꯃꯐꯝꯗꯨꯃꯛꯇꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯂꯍꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩ ꯁꯨꯇꯤꯡ ꯂꯩꯕꯅꯤ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯄꯨꯡꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯄꯨꯔꯦꯜ ꯃꯃꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡꯗ ꯁꯤꯕꯤꯔꯛꯏ ꯑꯗꯨꯕꯨ ꯀꯝꯗ꯭ꯔꯥꯛ ꯇꯧꯔꯦ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯕꯤꯗ ꯁꯤꯖꯤꯟꯕꯤꯔꯛꯏ ꯇꯨ ꯁꯤ ꯑꯣꯏꯗꯤ ꯗꯥꯏꯌꯥꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯦꯡꯗꯅ ꯂꯩꯔꯅꯤꯗꯅ ꯂꯍꯤꯗꯣ ꯅꯣꯛꯂꯛꯂꯤ ꯁꯣꯝꯗꯅ ꯖꯣꯏꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝꯅ ꯐꯨꯃꯟꯕꯗꯒꯤ ꯅꯨꯄꯤ ꯈꯔꯅ ꯈꯥꯝꯗꯣꯔꯛꯂꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯇꯣꯛꯅꯔꯦ ꯑꯦ ꯑꯍꯜꯁꯤꯗꯤ ꯑꯣꯟꯊꯣꯛ ꯊꯤꯅ ꯁꯣꯛꯂꯦꯗ ꯃꯈꯣꯏ ꯑꯆꯧ ꯑꯁꯥꯡꯁꯨ ꯈꯔ ꯁꯣꯛꯇ꯭ꯔꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯈꯣꯏꯅ ꯎꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯁꯣꯛꯁꯅꯨ ꯈꯔ ꯑꯆꯧ ꯑꯁꯥꯡꯈꯛꯅ ꯃꯤ ꯅꯠꯇꯦ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥꯗꯨꯅ ꯀꯃꯥꯏ ꯇꯧꯔꯝꯅꯤ ꯃꯣꯏ ꯈꯪꯗꯕ ꯁꯥꯏꯅꯦ ꯅꯨꯄꯤ ꯈꯔꯅ ꯑꯃꯨꯛ ꯑꯍꯜꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯅ ꯐꯅꯤꯌꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯔꯤꯉꯩ ꯊꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯃꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯌꯥꯎꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯇ ꯌꯦꯡꯗꯨꯅꯁꯨ ꯂꯩꯅꯤꯡꯂꯛꯂꯤ ꯅꯨꯡꯁꯤꯔꯨꯕꯅ ꯃꯥꯒꯤ ꯑꯣꯏꯅꯤꯡꯂꯕꯁꯨ ꯇꯨꯃꯤꯟ ꯂꯩꯖꯔꯦ ꯅꯨꯡꯁꯤꯅ ꯁꯤꯡꯖꯨ ꯁꯨꯔꯤꯕꯗꯣ ꯆꯥꯗꯧꯒꯤ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯉꯥꯏꯔꯤ ꯔꯤꯆꯥꯔꯗꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯕꯅꯤ ꯖꯦꯕꯂꯤꯟꯅ ꯊꯤꯕꯣꯡꯂꯣ ꯂꯥꯎꯕ ꯑꯩꯈꯛ ꯆꯥꯔꯒꯦ ꯂꯥꯎꯗꯕ ꯅꯪ ꯆꯥꯔꯅꯣ ꯌꯥꯔꯕꯣ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯅꯪꯅ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯅ ꯈꯛ ꯁꯤꯡꯖꯨ ꯄꯥꯝꯅꯤ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯅ ꯈꯔ ꯍꯦꯜꯂꯤꯗꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯥꯝꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯅ ꯀꯣꯔꯤꯌꯥ ꯄꯥꯝꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯅꯤꯗ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣꯗ ꯃꯩꯇꯩ ꯅꯨꯄꯤꯅ ꯉꯥꯎꯕꯁꯦ ꯀꯩꯗ ꯍꯪꯉꯨꯅꯤ ꯔꯤꯆꯥꯔꯗꯅ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣ ꯀꯥꯏꯅ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯔꯤꯆꯥꯔꯗ ꯃꯈꯨꯠꯅ ꯃꯆꯤꯟꯗꯣ ꯐꯠ ꯃꯦꯜꯂꯤ ꯖꯦꯕꯂꯤꯟꯅ ꯀꯩꯗꯧꯔꯕ ꯍꯥꯏꯔꯣ ꯔꯤꯆꯥꯔꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣꯁꯤꯡꯗꯣ ꯃꯁꯛ ꯂꯣꯏ ꯐꯖꯩ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯅꯨꯡꯁꯤ ꯃꯔꯤ ꯍꯥꯏꯊꯔꯛꯏ ꯂꯤꯃꯤꯟꯍꯣ ꯂꯤꯖꯣꯡꯁꯣ ꯖꯤꯆꯥꯡꯋꯨ ꯁꯣꯡꯀꯥ ꯁ꯭ꯇꯦꯕꯦꯟꯖꯥꯡ ꯂꯤꯟꯌꯤ ꯖꯨꯀꯥꯏ ꯌꯥꯡ ꯀꯤꯝ ꯁꯣꯌꯟ ꯂꯤꯖꯣꯟ ꯔꯤꯆꯥꯔꯗꯇꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯏꯃꯣꯏ ꯃꯔꯤ ꯍꯦꯛꯇ ꯍꯥꯏꯊꯔꯛꯏꯅꯤ ꯋꯥꯠꯂꯤꯌꯦ ꯈꯔꯒ ꯍꯥꯏꯔꯛꯈꯤꯒꯦ ꯍꯦꯔꯣꯏꯟ ꯃꯃꯤꯡꯗꯤ ꯑꯝꯇ ꯈꯪꯂꯝꯃꯣꯏꯅꯦ ꯈꯪꯗꯦꯗ ꯑꯦ ꯑꯃ ꯀꯧꯔꯝꯃꯦ ꯊꯤ ꯀꯥꯛꯄ ꯍꯦꯔꯣ ꯑꯃ ꯀꯧꯔꯝꯃꯦ ꯑꯣꯟꯂꯤ ꯐꯣꯔ ꯂꯞꯀꯤ ꯇꯦꯂꯦꯟ ꯋꯥꯡꯒ ꯖꯦꯕꯂꯤꯟꯅ ꯃꯁꯛꯀꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯍꯣꯔꯦꯟ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯒ ꯊꯤꯌꯨ ꯅꯨꯡꯁꯤꯗꯣ ꯕꯤꯠ ꯂꯩꯅ ꯁꯦ ꯆꯥꯔꯁꯦ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯆꯥꯅ ꯗ꯭ꯔꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯑꯣꯟꯂꯤ ꯐꯣꯔ ꯂꯞꯇ ꯋꯥꯡꯅ ꯊꯤ ꯀꯥꯛꯄꯅꯤ ꯀꯩꯅꯣ ꯋꯥꯡꯁꯨ ꯋꯥꯡꯉꯦ ꯃꯁꯥꯒ ꯄꯥꯔꯞ ꯇꯧꯔꯒ ꯑꯁ ꯑꯩꯗꯤ ꯂꯣꯡꯀꯦꯟ ꯀꯦꯟꯕꯅꯤ ꯀꯩꯅꯣ ꯖꯦꯕꯂꯤꯟꯅ ꯌꯥꯔꯦꯕ ꯗ꯭ꯔꯃꯥꯒꯤ ꯃꯇꯥꯡꯁꯦ ꯅꯨꯡꯁꯤꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯔꯤꯆꯥꯔꯗꯇꯣ ꯃꯃꯣꯟ ꯇꯧꯅ ꯑꯣꯟꯂꯤ ꯐꯣꯔ ꯂꯞꯇꯣ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯂꯒꯦ ꯑꯗꯨꯒ ꯍꯦꯔꯣꯗꯣ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯂꯒꯦ ꯅꯨꯡꯁꯤ ꯗ꯭ꯔꯃꯥ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯑꯣꯇꯝ ꯏꯟ ꯃꯥꯏ ꯍꯥꯔꯠ ꯂꯚ ꯑꯦꯂꯥꯔꯝ ꯍꯤꯗꯟ ꯂꯚ ꯀꯦꯁ ꯏꯟꯇꯨ ꯂꯚ ꯁꯤ ꯂꯣꯏ ꯐꯖꯕꯅꯤ ꯂꯣꯏ ꯌꯦꯡꯊꯣꯛꯁꯨ ꯉꯥꯏꯗꯅ ꯁꯣꯡꯀꯥꯡꯗꯣ ꯎꯔꯗꯤꯅꯦ ꯙꯥꯔꯤ ꯆꯠꯅꯉꯣꯏ ꯉꯥꯎꯁꯤꯜꯂꯛꯀꯅꯤꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯄꯥꯅꯕꯨ ꯅꯨꯄꯥꯗꯤ ꯌꯦꯡꯕ꯭ꯔꯣ ꯉꯥꯎꯕꯤ ꯅꯨꯄꯥꯗꯤ ꯅꯨꯄꯤꯗꯤ ꯌꯦꯡꯒꯗꯕ ꯀꯣꯔꯤꯌꯥ ꯍꯦꯔꯣꯏꯟꯗꯤ ꯃꯁꯛ ꯐꯖꯕ ꯌꯧꯗꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯍꯦꯔꯣꯏꯟꯅ ꯌꯥꯝ ꯍꯦꯜꯂꯤ ꯐꯖꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ